ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯂꯥꯟꯊꯣꯛꯆꯔꯛꯂꯒꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯋꯥꯔꯤꯁꯤ ꯃꯇꯝ ꯀꯨꯏꯔꯕ ꯋꯥꯔꯤꯅꯤ꯫ ꯃꯇꯝꯗꯣ ꯑꯩꯅ ꯀ꯭ꯂꯥꯁ 9 ꯀꯥꯔꯛꯄ ꯃꯇꯝꯅꯤ꯫ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤ ꯌꯥꯝꯅ ꯋꯥꯕ ꯏꯃꯨꯡ ꯑꯣꯏꯕꯅ ꯕꯕꯥꯅ ꯑꯐꯪ-ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯦꯟꯅꯕꯗ ꯅꯠꯇꯅ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯗꯁꯨ ꯑꯋꯥꯠꯄ ꯂꯩꯍꯜꯂꯝꯗꯦ꯫ ꯏꯃꯥꯁꯨ ꯃꯁꯥ ꯌꯥꯝ ꯅꯥꯒꯟꯕꯅ ꯕꯕꯥꯅ ꯊꯕꯛ ꯑꯃꯠꯇ ꯇꯧꯍꯜꯂꯝꯗꯦ꯫ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤ ꯁꯨꯅ ꯂꯩꯇꯦ, ꯑꯩ ꯈꯛꯇꯅꯤ꯫ ꯑꯗꯨꯅ ꯕꯕꯥꯅ ꯑꯩꯒꯤ ꯅꯤꯡꯕꯗꯤ ꯑꯗꯨꯝ ꯊꯨꯡꯍꯟꯕ ꯉꯝꯂꯝꯃꯤ꯫ ꯏꯃꯥꯁꯨ ꯃꯁꯥ ꯀꯟꯂꯕ ꯀꯥꯟꯗꯗꯤ ꯏꯪꯈꯣꯜꯗ ꯃꯅꯥ ꯃꯁꯤꯡ ꯊꯥꯗꯨꯅ ꯑꯗꯨꯝ ꯂꯩꯀꯥꯏꯗ ꯌꯣꯜꯂꯝꯃꯤ꯫ ꯕꯕꯥꯒꯤ ꯃꯤꯡꯅ ꯊꯝꯕꯧ ꯀꯧꯏ, ꯏꯃꯥꯒꯤꯅ ꯃꯦꯝꯆꯥ, ꯑꯩꯒꯤꯅ ꯑꯔꯨꯟ ꯀꯧꯖꯩ꯫ ꯕꯕꯥꯒ ꯏꯃꯥꯒꯅ ꯊꯣꯏꯕ ꯍꯥꯏꯗꯨꯅ ꯀꯧꯕꯤ꯫ ꯕꯕꯥꯁꯤ ꯃꯇꯝꯗꯨꯗ ꯃꯇꯝꯒꯤ ꯑꯣꯏꯕ ꯊꯕꯛ ꯑꯗꯨꯝ ꯌꯥꯎꯏ꯫ ꯂꯧ ꯃꯇꯝꯗ ꯂꯧ ꯀꯨꯝꯒꯅꯤ, ꯌꯨꯝ ꯁꯥꯕꯁꯨ ꯑꯗꯨꯃꯛ ꯌꯥꯎꯏ꯫ ꯑꯔꯥꯞꯄꯗ ꯌꯨꯝ ꯁꯥꯕꯗꯤ ꯃꯐꯝꯗꯨꯗ ꯑꯗꯨꯝ ꯂꯩꯈꯤ, ꯌꯨꯝꯗ ꯍꯜꯂꯛꯇꯦ꯫ ꯅꯣꯡꯃꯗꯤ ꯑꯩꯅ ꯕꯕꯥꯗ ꯍꯥꯏꯔꯝꯃꯦ, ꯕꯕꯥ, ꯅꯪ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯌꯣ, ꯂꯝꯗ ꯂꯩꯈꯤꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯃꯥꯒ ꯑꯩꯒꯗꯪ ꯂꯩꯕꯗꯣ ꯑꯩ ꯇꯜꯂꯦ꯫ ꯑꯩꯒꯤ ꯋꯥꯗꯨꯗ ꯕꯕꯥꯁꯨ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯍꯥꯏ ꯅꯨꯄꯥꯅꯕꯨ ꯀꯩꯅꯣ, ꯅꯊꯧꯅꯥ ꯂꯩꯕ ꯇꯝꯃꯣ꯫ ꯕꯕꯥꯅ ꯆꯠꯂꯤꯁꯦ ꯑꯩꯈꯣꯏ ꯏꯃꯨꯡ ꯅꯨꯡꯉꯥꯏꯅꯕꯅꯤ꯫ ꯏꯆꯥꯁꯨ ꯍꯌꯦꯡ ꯀꯣꯟꯅ ꯆꯥꯎꯔꯒ ꯑꯣꯐꯤꯁꯔ ꯑꯣꯏꯍꯟꯗꯣꯏꯅꯤ ꯏꯄꯥꯅ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯁꯦꯜ ꯃꯌꯥꯝ ꯇꯥꯟꯗꯕ ꯌꯥꯗꯕꯅꯤ ꯍꯥꯏꯔꯛꯏ꯫ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯕꯕꯥꯗꯤ ꯁꯦꯜꯁꯦ ꯃꯔꯝ ꯆꯥꯅ ꯁꯤꯖꯤꯟꯅꯩ꯫ ꯌꯥꯝꯅ ꯂꯤꯛꯄ ꯃꯤꯑꯣꯏ ꯑꯣꯏꯅꯁꯨ ꯇꯧꯔꯝꯃꯤ ꯕꯕꯥꯁꯦ꯫ ꯑꯩꯅꯁꯨ ꯕꯕꯥꯗ ꯊꯕꯛ ꯁꯨꯐꯝꯗ ꯀꯨꯏꯅ ꯂꯩꯈꯤꯕꯗꯣ ꯅꯨꯡꯉꯥꯏꯇ ꯇꯧꯕꯅꯤ ꯍꯥꯏꯔꯨꯕꯗ ꯕꯕꯥꯅꯁꯨ ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯌꯨꯝꯗꯁꯨ ꯅꯃꯥ ꯂꯩꯔꯤꯁꯤꯗꯤ꯫ ꯕꯕꯥꯗꯤ ꯊꯕꯛ ꯁꯨꯗꯕ ꯌꯥꯗꯦ, ꯊꯕꯛ ꯂꯦꯞꯄꯗ ꯏꯆꯥꯒꯤ ꯅꯤꯡꯕ ꯊꯨꯡꯂꯣꯏꯗꯣꯏꯅꯤ꯫ ꯑꯩꯁꯨ ꯍꯣꯏ ꯕꯕꯥ, ꯑꯗꯣ ꯍꯟꯗꯛꯇꯤ ꯂꯝꯗ ꯂꯩꯕꯒꯤ ꯄꯥꯎꯁꯦ ꯀꯌꯥ ꯂꯥꯛꯇ꯭ꯔꯕꯣ ꯍꯪꯉꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯍꯟꯗꯛꯇꯤ ꯑꯔꯥꯞꯄꯒꯤ ꯂꯥꯛꯇ꯭ꯔꯦ, ꯂꯩꯀꯥꯏꯒꯤ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯔꯦ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩꯗ ꯀꯀꯥ ꯊꯣꯏꯕꯗꯨ ꯂꯥꯛꯇꯨꯅ ꯕꯕꯥꯕꯨ ꯀꯧꯔꯛꯑꯝꯃꯤ꯫ ꯕꯕꯥꯁꯨ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯀꯀꯥ ꯊꯣꯏꯕꯒ ꯄꯨꯟꯅ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯀꯀꯥ ꯊꯣꯏꯕꯁꯨ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯪꯉꯛꯑꯝꯃꯤ, ꯑꯦ ꯑꯔꯨꯟ, ꯅꯪꯗꯤ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕ꯭ꯔꯥ? ꯑꯩꯁꯨ ꯍꯣꯏ ꯀꯀꯥ, ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩꯗ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯕꯅꯦ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯀꯀꯥ ꯊꯣꯏꯕꯁꯨ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯌꯥꯝ ꯐꯩ, ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯍꯩꯅꯕꯤ ꯂꯩꯔꯤꯗꯣ꯫ ꯑꯩꯒꯤ ꯏꯆꯥꯁꯤꯡꯗꯤ ꯂꯥꯏꯔꯤꯛꯀ ꯌꯦꯡꯉꯨ ꯌꯥꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯁꯨ ꯃꯥꯒꯤ ꯋꯥꯗꯨꯗ ꯀꯟꯅ ꯅꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯀꯥ ꯊꯣꯏꯕꯅ ꯕꯕꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯍꯦ ꯀꯩꯅꯣꯅꯦ ꯊꯝꯕꯧ, ꯑꯩꯅ ꯂꯥꯛꯏꯁꯦ ꯅꯪ ꯊꯕꯛ ꯑꯃ ꯂꯪꯐꯩꯗ ꯁꯨꯒꯗꯕꯅꯦ꯫ ꯃꯣꯏꯒꯤꯗꯣ ꯆꯤꯡꯌꯥꯁꯨ ꯑꯣꯏꯕꯒ ꯀꯅꯥꯝꯇꯅ ꯁ꯭ꯀꯨꯜꯗꯣ ꯁꯥꯕꯤꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔ ꯃꯥꯜꯂꯦ꯫ ꯑꯗꯣ ꯁꯦꯜꯁꯨ ꯌꯥꯝꯅ ꯄꯤꯒꯅꯤ ꯍꯥꯏꯔꯤ, ꯅꯪ ꯌꯥꯔꯗꯤ ꯑꯩꯈꯣꯏ ꯑꯣꯏꯅ ꯁꯨꯔꯨꯁꯤꯔꯥ ꯍꯪꯒꯦ ꯂꯥꯛꯏꯅꯦ꯫ ꯑꯗꯨꯗ ꯕꯕꯥꯅꯁꯨ, ꯀꯩꯒꯤꯅꯣ ꯀꯅꯥꯃꯇꯅ ꯁꯥꯕꯤꯌꯨ ꯌꯥꯗ꯭ꯔꯤꯕꯗꯤ? ꯅꯠꯇꯦ, ꯃꯐꯝꯗꯨꯕꯨ ꯍꯥꯏꯅꯕꯤꯒ ꯑꯣꯏꯕ ꯖꯥꯠꯂꯣ? ꯕꯕꯥꯒꯤ ꯋꯥꯗꯨꯗ ꯀꯀꯥꯁꯨ ꯅꯣꯛꯇꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯍꯦꯔꯥ ꯊꯝꯕꯧ, ꯅꯪꯁꯨ ꯅꯨꯄꯥꯅꯕꯨ ꯑꯗꯨꯝꯅ ꯈꯜꯂꯤꯗꯨꯕꯣ? ꯅꯠꯇꯦ, ꯅꯪꯕꯨ ꯀꯤ ꯆꯠꯄ ꯉꯝꯂꯣꯏ ꯍꯥꯏꯔꯤꯕ꯭ꯔꯣ? ꯅꯪ ꯇꯜꯂꯗꯤ ꯑꯩ ꯃꯤ ꯊꯤꯗꯣꯏꯅꯦ, ꯄꯩꯁꯥꯗꯤ ꯃꯌꯥꯝ ꯐꯪꯗꯣꯏꯅꯤꯅꯦ, ꯑꯩꯈꯣꯏꯅ ꯍꯥꯏꯕꯗ ꯄꯤꯔꯛꯇꯣꯏꯅꯦ꯫ ꯕꯕꯥꯁꯨ ꯑꯩꯈꯣই ꯏꯃꯨꯡꯁꯤ ꯋꯥꯕꯅꯤꯅ ꯊꯕꯛꯇꯨ ꯆꯠꯂꯁꯤ ꯍꯥꯏꯗꯅ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯆꯠꯂꯗꯤ ꯇꯥꯊꯣꯏꯕ ꯀꯔꯝ ꯀꯥꯟꯗꯒꯤ ꯆꯠꯄ ꯇꯥꯔꯒꯦ? ꯃꯇꯝꯗꯤ ꯀꯌꯥꯝ ꯀꯨꯏꯅ ꯆꯪꯒꯅꯤ ꯍꯪꯂꯨꯕꯗ ꯁ꯭ꯀꯨꯜ ꯁꯥꯒꯗꯕꯅꯤꯅ ꯊꯥ 3-4 ꯃꯨꯛꯇꯤ ꯆꯪꯒꯅꯤ ꯍꯥꯏꯔꯛꯏ꯫ ꯌꯥꯝꯅ ꯀꯨꯏꯕꯗꯨꯗ ꯕꯕꯥꯁꯨ ꯑꯃꯨꯛ ꯈꯟꯖꯥꯅꯔꯝꯃꯤ꯫ ꯌꯨꯝꯗꯁꯨ ꯏꯃꯥꯒ ꯑꯩꯒꯗꯪ ꯂꯩꯕꯅꯤꯅ꯫ ꯕꯕꯥꯅ ꯁꯨꯝ ꯈꯜꯂ ꯂꯩꯕꯗꯨꯗ ꯀꯀꯥ ꯊꯣꯏꯕꯁꯨ ꯍꯧꯒꯠꯇꯨꯅ ꯍꯥꯏꯔꯛꯏ, ꯅꯪ ꯌꯥꯔꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩ ꯃꯤ ꯊꯤꯗꯣꯏꯅꯦ, ꯉꯁꯤ ꯍꯌꯦꯡꯁꯤꯗ ꯑꯔꯦꯞꯄꯗꯣ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯝꯃꯒ ꯆꯠꯈꯤ꯫ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯏꯃꯥꯁꯨ ꯇꯥꯕ ꯑꯣꯏꯕꯅ ꯕꯕꯥꯗ ꯇꯞꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯥ, ꯅꯪꯅ ꯀꯨꯏꯅ ꯂꯪꯐꯩꯗ ꯂꯩꯈꯤꯕꯗꯣ ꯑꯩꯗꯤ ꯌꯥꯝ ꯄꯥꯈꯠꯂꯦ꯫ ꯑꯩꯒꯤ ꯏꯁꯥꯅꯒ ꯁꯣꯟꯕꯅꯦ, ꯏꯆꯥꯒ ꯈꯛꯇ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯦ꯫ ꯕꯕꯥꯅꯁꯨ ꯏꯃꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯅꯨꯄꯤ, ꯑꯩꯈꯣꯏꯒꯤꯁꯨ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯂꯥꯛꯈꯤꯗꯣꯏꯅꯦ꯫ ꯑꯩꯅ ꯁꯦꯟꯌꯥꯝ ꯑꯃ ꯇꯨꯡꯁꯤꯜꯂꯒ ꯕꯤꯖꯤꯅꯦꯁ ꯇꯧꯗꯨꯅ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯗꯕꯅꯤ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯅ, ꯇꯥꯊꯣꯏꯕ ꯍꯣꯏꯁꯦ ꯃꯕꯨꯛ ꯌꯥꯝꯅ ꯂꯨꯏ ꯍꯥꯏꯕꯅꯦ꯫ ꯃꯃꯥꯡꯗꯁꯨ ꯃꯣꯏꯒ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯅꯨꯄꯥ ꯑꯃꯒ ꯌꯥꯝ ꯁꯥꯊꯤꯅ ꯈꯠꯅꯈꯤ ꯍꯥꯏꯕꯅꯦ꯫ ꯏꯃꯥꯒꯤ ꯋꯥꯗꯨꯗ ꯕꯕꯥꯅꯁꯨ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯍꯥꯏ ꯅꯨꯄꯤ, ꯃꯤꯕꯨ ꯑꯗꯨ ꯐꯠꯇꯅꯁꯨ ꯈꯟꯒꯅꯨꯗ, ꯈꯠꯅꯔꯤꯕꯗꯣ ꯃꯔꯝ ꯂꯩꯕꯒꯤ ꯑꯣꯏꯔꯝꯅꯤꯅꯦ꯫ ꯃꯔꯝ ꯂꯩꯇꯅ ꯍꯦꯛꯇ ꯈꯠꯅꯕ ꯌꯥꯕ ꯅꯠꯇꯦ꯫ ꯇꯥꯊꯣꯏꯕꯁꯨ ꯑꯇꯩ ꯀꯅꯥ ꯅꯠꯇꯦ, ꯂꯩꯀꯥꯏꯒꯤ ꯏꯌꯥꯝꯕꯅꯤ꯫ ꯃꯣꯏꯒ ꯆꯠꯃꯤꯟꯅꯕꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯍꯥꯏꯔꯛꯏ꯫ ꯕꯕꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯅꯤꯅ ꯏꯃꯥꯁꯨ ꯀꯔꯤꯃꯇ ꯍꯥꯏꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯕꯕꯥꯅ ꯆꯠꯀꯅꯤ ꯍꯥꯏꯕꯁꯦ ꯏꯃꯥꯅꯗꯤ ꯌꯥꯔꯝꯗꯦ꯫ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯔꯒ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯆꯥꯔꯒ ꯄꯣꯊꯥꯅꯔꯝꯃꯤ꯫ ꯕꯕꯥꯁꯦ ꯃꯕꯨꯛ ꯐꯕꯒꯤ ꯍꯧꯅꯕꯤ, ꯃꯤꯅꯁꯨ ꯏꯄꯪ ꯄꯪꯅ ꯑꯗꯨꯝ ꯎꯕꯤ꯫ ꯂꯩꯀꯥꯏꯒꯤ ꯊꯕꯛ ꯊꯧꯔꯝ ꯑꯃ ꯊꯣꯛꯄꯗ ꯕꯕꯥꯁꯨ ꯊꯣꯛꯇꯨꯅ
saruk hekta yarame. Aduna lekai mina su bababu yamna luna nushina tawbirame. Matamdi asum haukibana baba hoina chakadaba matamdo yaurame. Imana de yam kanna chattanaba haidana haijabane. Adubu babana thabakta chilhau thiba yade haidana. Adumak phajana leiramnaba hairamaga chatkirame. Baba chakrabada ikhoisi yumse isikse imaga ikatang leirabanina. Imade masaga sonbaga. Aini imungi thabak wairam pumba loshilame. Baba hek chatkibadagi imade anabadum haurame. Adubu aine seba tawbiduna imagi masakan khatnaba hotnarame. Nungdang babaga phonda adum wari sarame. Aina babada su paw tamjarame. Baba ima sinang hek chatkibadagi anabadum hauraga leire. Aisu school chatpaga sangdri. Imungi thabak tawbane imagi seba tawbane. Aigi wadu da baba su nungaitana adum khairam. Ibungo nang namabu phajana senauko. Baba su kuina leira oida. Hek loibaga thuna lake. Aina su baba imagi de aina adum senaranida. Ado baba bu chak charabo. Baba su chadida thabak loiba kuidri chardabane haire. Aina su phare baba adudi chak tu chatho. Aisu thammage hairubada. Baba na su thamo. Ai heng amuk tawrake phajana layu hairamduna phone du su thamkirame. Asumna matamde sum haukibana baba na ada lekhibado tha ani mukti haire. Tha ani muksida baba gi maong matawdi hongba horame. Nungtigi nungdang khudingi phone tawra ambadu su tawrakidri. Aikhoina tawrasu thabak sili ngahak leraga tawrake haidana adum thamkirame. Phone tawra asu yu ngawraga hekta tawri. Mapunsigi yu thakdaba mana yu thakduna phone tawrakpada imaga igade yam nungaijade. Baba na su imaga igada haire kuina leeroi la adabane. Ai thabak subagi paisa yam phangi haire. Imaga igana su baba yumda thuna law kuina leerano hairame. Numitumadi phajana wari sanakhirame. Adumna phajana wari sarabada imaga igasu wakhal khara nungaijarame. Segi matungdagidi babagi phone se aikhoina tawbada off adum lekhirame. Imaga igasu yamna pakhatsarame. Kaidoba yaurabajano haidana. Ahingi matamsida aikhoigi yumsida nahan makhai tawdaba matawda mapanda mi senbagi makhon amade kolik tabagi makhon kayama tare. Imana su taraga kari sakinano haidana haikirame. Aina su imabu thinjin biduna kishi tawrisi ima pakhakano. Imana su aingonda yengduna haire. Ibungo nongmata aikhoi yumda asigumba sakina pidri. Napagi fondo amukta chapri yengo. Aisu fondo amuk lokthokduna babada tawrame. Adubu bagi fondo off adum haire. Aisu pakhatabadi nate yamna pakhatlame. Adubu ima masa sonbaga kaiga adum aina phathabirame. Nongalaga aisu ayung ngata hawatuna ka thoibo hogi yumda chalame. Aduga yumgi mi kauthome. Ine su tholaktuna aingonda hanglame. Hema arun nangdi kai lerage ayung ngata sida laisibo. Aisu ine ka thoibaga paw phaunabra. Aikhoi babagi number do off adum laikre. Kedorabano khangdre. Aigi waduda ine na su aingonda haire. Hema adugidi thauba nang ka thoibagi number su off laine. Newak phangdabagi ra kaino oiramganine. Aina tawba su off lai. Aisu o adudi ine ai muk chalukhige. Ai adu hangena lakpane. Aisu yumda mu thuna mu halame. Ima da su wari loina tamlame. Ima su wadu tabada kharadi pharame. Sigi matung numit nini muk leiraga moisu loina halame. Kaka thoibo isu loina masado sooga halame. Aisu chatuna yengubada babadi asiba haksang oina purame. Aisu adu ubada bababu kautuna kaplame. Aina kaka thoibagi manakta changsinduna hanglame. Kaka kaina tawrisibo baba se kamai tawrino sibo. Aina adumna hanglubada kaka thoibasu kaptuna hairame. Ibungo kaka hoisi chingning khaibada yaurure. Aikhoisu loina soiba asini nangi babadi maraibak thibagi taibangban thadokre haire. Aisu bababu kautuna aduma kapsarame. Imadi pause tabada masaga sonbaga gyan mangduna lektharame. Leikaigi mina imabu yengbiduna gyan laknabu hotnaram. Asumna leikaigi mi mayam changduna babagi mathau mangam pangthonaba tawrame. Aina yengbada babase masa yam sonthabadawna tawrame. Mabuktusu chakuina chadabagum ikut kusilaga leirame. Leikaigi ine kharana haibada kuina chada thakdaba mali haire. Aisu kaka thoibo hoida yamna chingnarame. Kaka thoibo hoidi soine tawrido masadu yamna kalame. Adubu khangdabanina aisu wa amata nganglamde. Asumna leikaigi ahal laman tawduna babagi mathau mangamsu pangthokirame.
Laikai gi khura kharasu aikhoida laktuna lekpirami. Khura chawbana aigi nakta changaktuna haire ibungo. Noi nungairamare haidana khura hoi laibani. Mapanda khura hoi lekpige imungda namaga nungaina potharo. Kaisu nungaitaba khanganuko. Khura hoi mayam leirisidi potharo. Si hairamduna moisu mapanda loina leammi. Imasu aina saksanaba haibada chaksaw yadana tumkhirami. Aisu tumba yadana ahingduma yang wana leirami. Kapanasu isase chokthabana warabane. Ahingi matamsida huisu kanna khongami. Aisu tumba yadadana mapanda thoke tawbasida. Imase phamungda phamduna leirami. Aisu kaina imana tawrisibu tumba yadraba zala haidana. Manakta hik change tawbada imase mathanta murung sonduna leirami. Aisu kaino khandana thuna imagi manakta changduna hanglami. Kaidorogi ima tumba yadrabo hanglubada imase engonda yengduna noktuna haire. Ibungo aigi nakta napadu laambane. Kadai chakrabano khangdri. Nang amukta kauro napado kadai leibano. Aisu wadu tabada imabu themduna hairami. Ima kanasu laktisi tummo thengi nongandawri. Asumna wana aina tumba themduna tumhanlami. Ima tumkrabada isu mapanda amuk thoke tawbasida. Kaasida mi ama leibagum sorot haidana chatpagi makhonsi aina tarami. Aisu thuna mu mapanda thoktuna khura singbu tumra yenglami. Aina tholokpadu ubada khura chawbasu hawulaktuna ibungo kaidawrage mapanda tholade tumba yadrabo nangbo. Aisu hoi khura ai tumba yadri. Imungda sum leibado ai tumba yadri. Adugi khura hoiga lege haidan tholaini. Adu khura ngasi sibu kai aki akhang pirakpa leibra hangami. Khura chawbuna so aingonda haire ibungo. Ngasaidagi ni akoibasida mi chatpadawna tawribase. Nang babagi thawaisi swaida leirabra khangdini tawrise. Aisu khura imungda su babana tumlamba kasida ima tumbane. Adu aina changlubada mi leibadawna tawre. Ai gyan tadre kamdawbunu sibo khurada hangena lakpane. Aina adumna hairubada khurana aingonda haire ibungo. Namadu atopa kada tumhallo. Napana tumlamba kaduda tumhangano. Aduna nungaitabsu hengani. Leikidaba mina tumlamba kado hayeng singdoaga tumgadabani haire. Aisu hoi khura hayengdagi aigi kaase tumhalage hairami. Si hairamduna aikhoisu wari saringaida. Aikhoigi yum maningsida kolik tabagi makondumaina amuk tarame. Aikhoisi wari sarambadu ngihak tumin leirami. Aduga ina hawalaga maningduda haifet cheptharaga yengbada kanasu leibadi ukhiramde. Khurana su hangi kari legi hawdonga sienbari yengune nangbo. Aina su kashilektida khura hawdong nara khangdi. Si haiduna amo aigi hanagi maphamduda changduna phamlami. Aikhoigi thongansida mi ama leibadon tawribado aina amuk surame. Aidi adu ubada pakhatana khurada hanglami. Khura ada mi ama leibadon tawrisibu aigi mitnara. Aina adumna hek hairubada khurana amuk kadaino ne ibungo nangna haidubo aidi udeda. Aisu aikhoigi thongansida mi ama leibadon tawrisibu aigi mitnara khangdre habada khura ibu halna aingonda tapna haire. Hai ibungo urabasu yengono mi lektaba haibasidi adum tawbani hairami. Asumna ikhoisu numituma wari saduna lelami. Nongalaga kaka thoibasu aikhoida laktuna haire. Hai ibungo noi babagi masak maong dawna tawba ama leptuna leirami. Aikhoiga thabak chatminai haidana aigi yumda laktuna tamnarabra khangdri. Maning mayada mi chatpa makhon kari yamna tai haire. Aisu ka thoiba noidana te aikhoida su tawribani. Ado deba karama loidriba phawbadi khara khangminasi hairami. Aina adumna hairubada ka thoibasu sauna aingonda haire. Adubu hekta yabrane. Mana siraga aigi yumda tamnaba yabro. Noigi yumda tamnabana makhal amani. Aigi yumda tamnarapadi aidi yam nuwaiti haire. Aisu ka thoibagi usitaba wadada sauningna hairami. Ka thoiba adubu aikhoina tawrusona thakibro. Noidesu tamnarido maram leiramgani adunani hairubada. Ka thoibasu aingonda sauduna haire. Kari maram leidoba. Mane marabak thibagi sijabani. Adubu aingonda kari nungaitaba leifam thoke. Aisu yare ka thoiba kona wari sanarase. Yamna nungaitraga amaiba makoraga yenghallo hairami. Ka thoibasu amuk thuna chatkirami. Khura chawbuna su aingonda hairami ibungo. Nangi babagi misi asida masi chenaramgadaba male. Napagi asiba haksangdu chada thaktabana sibadawna tawbani. Mamai mamit mabuksu loina kusinbani haire. Aisu khura adugi phattaba phol masu phangjanida. Aina bu kari tawba ngamgani. Baba leitabadagi aikoi imungsi yamna warami. Lekai khura singna sumateng tawiduna aikoi awat apa hanglami. Adubu adum mina tawraga sabasu yadabanina aisu karino thabak suduna
babagi soratsi chauna sonaba tawrami. Imadi naraga leirabanina adumak phamungda leirami. Usina sina babagi sorasu adumak phajana pangthokirami. Sorat ki nungdangsida lekai gi khura hoi mayam ngatang bagi haidana khun pumbagi mi loina kaurami. Yumseng naba haidana imadi masayam sunjilakbana karigumbi amada chaw thau haiba amata yakiramde. Aisu imagi khanbada yamna warami. Nungdangsida amukoi chenduna mayamgi penaba tawbirami. Numituma isu warabanina phajana pothaduna adum tumthakre. Nongalabada isu hawatuna imagi manakta changduna imabu hawdoami. Adumna aina imabu hawdoklubadadi imagi aroiba haibada oiduna leirami. Ai mikuptuda tasengna isase siningba haibadu phawkirami. Aina imabu konduna kapjarami. Thangnariba khura hoisu laktuna kaidawrage hangami. Adubu oiramliba phibamduda moisu nungaitana hangami. Ibungo nangbo ahingda namase amata yenghaudrabo. Ainasu khura aidi ngarang thabak wamandana tumthakre. Imagi aroibasu oyu haina tamkhra male. Aisu si haiduna imabu kauduna kapjarami. Leikaigi misingna aibu themjinbiduna koisen chenduna imagi mathau mangamsu tawkhirami. Aisu yumda ithanta leiba takhirami. Khura hoi mayamsu nungaitadana aigi nakta laktuna ahing hehek lekpirami. Nong manungdangda khura hoisu laktuna ingonda hairi ibungo napagi masak maong dawna tawba ama khunjinda thokpa ui haidana mina tamlei. Aisu kainu khura haidubo deva karma loikrabasi phawba adum haina adum tawnabro hangubada khura su ingonda hairi ibungo napagi pendaba mana pamba khra leiramgani aduna ni mana lairam lenda tindana naisinduna leiribase aduna namagi mathau mangam singsi loibaga amaiba ama kauduna napagi apam pamda karino haibado hangdoksi. Aisu nungaitana hoi khura haidana khumlami. Ahingsida ima babana tumlamba kaduda aisu sangduna ngahak phamloi. Aina adumna phamlingaida imagi khonjelda aibu kaubagi tarami. Aisu kaino haidana mapanda thuna thoktuna yengami. Aina adumna tawbaduda khura su pakhana ingonda hangi. Kaidawrage ibungo nangna ahingsi thokleisibo tumbaga yadrabo. Aisu khura imana aibu kaubagi makhon tai ima lakpra hanglubada khura su nungaitana duma khairi. Ibungo nang wakhangdo gyal amta phajana takhu nasado karibada susade loina choktharani. Aisu si haiduna khura hoiga ahingdo manungda changduna tumlam. Matamna sum hawkhibana imagi mathau mangamsu loina loikre. Adubu aigi isada sahum kharade adumak phangbagum tawrami. Aina khura hoida haiduna amaiba ahiba ama kaurunaba haikhiram. Khura nasu kauruge kaurige nang yumda lengdana leiramu hairi. Asumna isu khura hoibu halakpa ngaiduna leikirami. Pung amagi matungda amaiba ama puduna laami. Amaibaduna aigi yumsibu yenglaga haire. Hawai animak mafamsida leiridana. Ai yengbigi ko haire. Amaibaduna yengba yaba yenglaba matungda tapna haire. Nangi babadi tingning khaibada siba natena. Makhoi kharna lautunaraga hatpane. Ima babagi apamba aina khangbada nang mafamsida leiranu haire. Leirabasu seksina gyan tana leinaba haire. Adubu namadi wakhalena oiduna mangak naraga leitabani. Aisu amaibadugi waduda yamna sauningba pendaba phawrami. Adubu aisu mihatbadu khanglabasu karimata tawraroi isor leiri khanjarami. Asumna amaibaduna hairakpagi matung ina ima babana hiplamba kangthon setlam charamba mafi marol wamna sizinaramba posak khudingmak maina tumna thakirami. Adubu aisu mafamsida lengdana adumak leini khalami. Amaibaduna yengba yaba yenglaba matung yumsisu mana sengdokpirami. Loiraga maibadusu adumak mayumda hankirami. Asumna amaibaduna yengbiramdana aigi imung amadi lambi lamkhangda akiba pirambado loina phakirami. Aisu yumda lengdana leiduna pikna thabak suduna isagi hingjanaba lambi semjarami. Khura hoina tawraga ai 12 fawbadi pass tawjare. Haujikdi ka thoiba hairiba nupadasu makhong makhutu chingduna sikre. Aisu babada lalubagi isona piba chairakni khanjarami. Mayam sine ngasigi real story. Haujikdi aisu nupi angang leijare. Ima babana thambiramba yumsida aikhoi punna nungaina leiba ngamjare. Mayam ngasigidi wari se matang swaida loisinjare. Wari se bu lanthok saba matamda swaiki lan kiba yaurasu ngapigani.